Panam Pausi Marubi Ipauker Mam the Tamzagi, Soy High criticized Toraga Labina Levoxi Apabu Oiroi, ML episode. State Sikos Oriba Piba Messi no Itaba Moidi, a soy Bekia Creaduna, criticized Toraga Labina Levoxi Apabu Oirohena, ML Tongam Bisurs in the Fondo Creep, Wapam Singers Yohan Vista labels. Like Hidrava Tongam Ibuya Memorial Master Hockey Championship Amadi under 14 Boys and Girls Hockey Tournament how to pick Toramda Fondokipani Southeast Youth Organization Seon Sindra Impal is Kampata Labor CEO Estrotap Hockey Stadium Satari Tournament how to pick Toramanduda Tongzu Kendrick MLATS Bishorjan Amadi Lamlai Kendrick MLA case Ipomsas Rugyaki Amarumdana Kuki ge bunker sing thuai kre police na Kuki NPM di Kuki khul gi sip sing kawhatuna masinang kre Kangpokpi District Police amadi Central Reserve Police Force CRPF combined team amana district asigi manung sana leiba Mark Hill range tuan pham singda Kuki sing sanamba bunker sing thuai kre amaromda ngarang kong mamaru lepham na lai gi thorom pangthok lingai nomai kapse laki bu thagdok ka mari lendana mapham adurigi irap lap tana leiba mapham sing maru oina Wakan range amasung Mark Hill range area da combined security force na operation parks na sathabaga loina Wakan area amasung masigi akoi bita leriba Kuki khulgi sip sing amadi Kuki NP gi miyoi sing kokhatuna disturbance pibi gi thaba amuhana tawdana bu warning tawbaga loina makata na tarogla badi akan me action lawgani hanat khankre press na pangba pawra Kangpokpi district police amasung CRPF ki Kangbuna anirak suboy na nga si district asigi Mark Hill range ki mapam gada operation sa taduna Kuki volunteers sing nasaramba bunker sing thukwai dan mga kre February 13 ka iyukta su Kangpokpi district police na Central Security Force samnara kangla tombe masum Kangpokpi phaobagi na snehawai ki paringda drive sa taduna masida leramba Kuki ki bunker checkpost thugai baga loina bunker thugai na bhona bada apan pirakpa Kuki village volunteer fogat ki ba thawdok laikhrabane Manipur ki Chief Secretary PK Singana matik saba security sing thamda national highway sing hangdoklagani haina miyamna thajaba pikraba matung combined force national highway ki paringda drive sathaba orkhibane Manipur miyam ki lifeline oriba national highway 102 Imphal Dimapur lambi paringi ayambas mafam sing Kuki khulai paibi sing dominant tawbaga loina highway sigi mitai na satpada athingba thamduna lakhibane Masidanatana Kangpokpi district ki manungda leriba national highway sigi tuan pham singda Kuki khulai paibi sing lambi sida lakpa truck sing amadi gari singda sel khaiba amadi munma ki thabak sing sathabagi report kya amasu leriba hari Makasa tharak poina to papa Mars taruk phawra Kuki militant sing khulai sainda tawdrabadi khutak fort kadabani Tombi Kong maru lepham Kuki militant sing nomai kapsilakpa central government amadi governor thawoi di takni Mars taruk phawra Kuki militant sing khulai sainda tawdrabadi khutak fort kadabani haibaga loina hausuk Manipur gi mafam kya da leriba Kuki gi bunker sing athubra thugai kadabani haina Sibisana Manipur Pradesh ki president Tombi na taksilakli Amaramdana social media site oriba Facebook ta Union Home Minister Amit Shah na maki Facebook account ki thagalakpa post amada Manipur gi matang ngasi khanakhiba review meeting security ki matang khanakhiba singi matang da mayam da make sing hairiba sigumba decision amasum great initiative larokpa gi tamakta Bharat Sarkar bu thagatba phongdoraduna Maharaja Sanajawba lasemanasu Amit Shah gi post asibu share tarokli Manipur top channel ki maike digi maru oibi I pausing miyam da thamjagi hanbada pawningkol pausi digi lakusaraga Manipur PR thamjin khraba matung da hausuk oiriba law and order ki matang da Home Minister Amit Shah na share lawduna mipam pangtokre Manipur president rule PR thamjin khraba matung da hausuk ki oiriba security ki phibam yengsinana ba ahanba mipam ama Union Home Minister Amit Shah na share lawduna New Delhi da pangtokre mipam asida Manipur ki governor Ajay Kumar Bala Home Secretary Govind Mohan Intelligence Bureau ki Director Tapan Kumar Deka amadi atai senior official kyana saryaki mifam asina Manipur ki hausik oiriba law and order ki phibam gi matang da tuan me agency singna paikhalakpa reports khanaki handakta Manipur ki governor Ajay Kumar Bala na hausik Manipur ain kaina paidiba khulai sing thingalakna ba matam thakiba loinana miyamna pirakliba pakhum amadi state asida pamdaba thawdok thoktana ba makha ta ba kari ehenba thabak thoram sing lakhot kadagi haibagi matang da khanaki hari mifam adura Union Home Minister Amit Shah na lakliba tang nipan ki Manipur gi lambi pumbada free oina satna hangadabani haina pauktak pirakri amadi sadak susinda ayat pirakpa singi mathakta akan ba action lakhana ba khangalakre hari Amaromdana
COVID-19 matamda miyamna section kiba adugumna TB laina asisu launabana section ba mathau tai sambau golmai malemgi oina min ani khudingi miyoi hum TB laina na maram oiraga siri haina health services director gi Manipur gi director Dr. Sambau golmai na phongtokre wafam asi editor Gills Manipur na health service amadi state health society national health mission Manipur go samnaduna 100 days TB elimination campaign gi saruk ama oina pangthokpa nomi goeba media workshop hawdokpigi thoramda phongdokhibani DIPR gi auditorium da pangthokhiba thoram maduda amju gi president Bijoy Kakshintaba amadi EGM gi president Khogendra Khongdram su saruk yakhi thoram ga mari lainana TB laina India digi English ngani ga kunga manga phawbu gi manungda muthanaba health service Manipur gi director Sambau Golmaina lusingduna miyam puna wasakpigi thoram ama su pangthokhi Director na makataraduna phongdokhibada COVID-19 matamda miyamna section khiba adugumna TB laina asisu miyoi amadigi miyoi amada launabana section ba mathoktai TB laina matau karamna sandui amadi haksangda lakpa ahongbasingna TB karamna oirakpa yai haibisi miyamna khanganbada media gi asawba thawdangai miyoi amana sayol ani dagi tadana lok khuba amadi lehau tawrabadi test takthokpiyu TB laina asi tha tarukki hidak sarabadi mapung phana phanma ngami TB laina asi maru oina setmilon phattaba amadi lairaba pankhai gi imungda leiba mafam singdagi hawrakpum oigali TB na naraba miyoi singda lengana lemna hidak pibigi thabak masi oiba chinjaksu piri hai hi hainasu pausta makhatana phongdorakli amaromdana nongada amadi kameng khunjauni gi marakta lamgi sayenaba leibidigi khatna sainaba thokre Impal East ki lamlai kendra gi manungsana leiriba nongada amadi kameng khunjauni gi marakta lamgi sayenaba leibidigi khatna sainabagi thawdok ama thokre thawdo odu nakalani maki miyoi khra aso apanangkre tungda police ki kangbuna tear gas kaptuna irang laksinkhre thawdo odu ngaseyuk pung taramuk tarakpadu waida mitei sing yamna maruoiba ama oina launariba lamtagi ahanba thangjan miki saroi khang gi lakpada lam henjeli nakhoi gi jaga pangtho o aikhoi gi lam henjela I haibki wahawda thokibane hairi Manipur University ki gate number 1 ga naknana leiriba Kyamgai maning lekai de leiba Venetia Boarding and Tutorial Center ki anok academic section 2025-2026 ki admission form thajaba hosare Class 5 tigi class 10 phawgi tamleba mahairoi nupa macha singkhakte gi oiba boarding asida thambiduna experience leiraba oja singi guidance ki makhada adomadong gi isa singbu asangbu khunai amigi asangba yumbi amagi dama ko nazabagi khudong saba silobi ha hena nungaiba pawmana standard robot Catholic Premier English Academy MI Academy na singba satra singi damak mafam saraba boarding asida free of cost ta BM gi service thamjari loina CCTV camera na secure toraba campus asida academic ta natana angang singa sanaba madi extracurricular activities singi kudong saba sa phangbiga meritorious oiraba satra singi damakta 100% scholarship ki khodong saba su phangbigani relief camp da lairiba khodong sadraba mahairoi singi damakta su 50% ki scholarship ki akhanaba sit khara su thamjari akhanaba sit oiba maramna hana lakpa satra singda hena kudong saba pijagani akupa morog damak haujima ngasima contact topiro 6909918320 natragana 9362115909 da haujima contact topiro amaromdana Quantum IYQ and Technology 2025 ki thauram GP Women College ta pangtokri inkumja lising amag samapan ga kunga mangada new quantum theory hawdokhibagi matung ina sahi sama pharakpagi United Nations sahi sida International Year of Quantum Science and Technology 2025 haina laukthokibagi sahi supa pangthokadabagi hawdokka thauramama GP Women College Imphal DMU gi Department of Physics amadi IQAC ani na punok samnaduna sinduna pangtokre college asigi library building da leiba exam hall pangtokiba thawra maduda Professor L Rajan Principal GP Women College Head of Department of Physics Dr. Maishna Vidyasagar Singha L Tampasna Devi Associate Professor Department of Physics GP Women College samadi Professor MD Baharuddin Saha IQAC Coordinator na President Members sing oina saruk yakhi thawram gi manungsana pangtokiba Talk program Dr. Maishna Vidyasagar Associate Professor Department of Physics GP Women College na A Journey for Uncertainty to Reality haiba topic to wangangki amaromdana mitai digi khulai pikhat hanbadigi hena maru oiribadi kuki theory sing takhopani El Jadumani
Tampakti Kulai Pikat Halaga Kuki militants in the Tampak no make up Thagatlakle Lamhenba Kuki action Matalodana, Free Thadano Lady Basi. India Lingana, Game Planam Oina Satarabra. Maitay sing Kulai Pikat Hanbadagi Hen and Luri Bamadi Matautari with the Kuki theorists in Hana Takai Hani United People's Fronts Manipur UPF Ki Advisor El Zadumani na Fongtokre. Wapam Singasi Mitay Gimaru eva Thoramam Oiriba Lamtagi Saroi Kangbi Thoram Gimanusana, Nong Maibung Women's Development Maira Paibi Association, Koloi Lima Lai Committee, Nong Maibung Amadi, UPF Kusam Naragami Ama Pangtopi Thoramda, Nong Maibung the Pangtopa Fongtokibene, Zadumani na Makatara Dunhai, Manipur Governor Gimakedi Kulai Sing Pikalang Navakangala Pedigi Tampak the Lady Mitay sing na left na Kulai sing pikat palay adobo Kulai pikalak pa si Kuki sing goy na dining tina taudra bra hai sing na balay Mitay kulngak pa di Kulai lakat pa di gihe na matautari ba di misa miyambo minung silay na haliba Kuki theory sing hana takay ba sinahe na maruay adobo masi central government na madi Manipur governor na tauda na lady Ngarang magtada mitay sing na kuwang ba marulay pamlenda laigoy ba tarong pangtok pumatam na Kuki militant sing na numay kap tarak na kiyan kangan ba mawong da Kian Kangan ba Mong Tada Wapum Kia Lau Kong na Karim Katai na Bigi Taudok sa Tarak Palekre. Asuguma Kaya Sida, India government na tumin Yang dun Laiba, Kariguma Taba Matapakata Bahai Tarai na Lauti. Sing the pre Taraga Tampak the Lady Bamitay sing the Wat Panay Bigi Tabak sa Taribasi, India Lingang na Atam na game plan na Moina sa Tarabra. Manipur si Naikai dun na Lucian na Bohot na Rabra Haiba Wapum Tulakli. Oiriba Piba Masida Miam Puno Wakal Taminaraga, Karita Matotai, Nasilam Tagi Tangs Saroi Kangbi Torom Pangto Pagaloina, Asiguma Manipur Oiriba Pipam Sing Sigi Matanga, Kana Naina Bigi Mipams in the middle of the Imai Bills in the Kusam Naraga Pangto Panaki. Tauramadura, UPF ki President Nong Tombam Rupa Sandra Yauna, Nongwaibungi Imai Vilkas Yaki. Priyas Nit Biology Sangai Pro NTA Nit UZ Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA Nit UZ 2026 ki Tha Nipan ki Target Course Pizari Hairiba Class in Simatic Sani Experience Lairaba Faculty Singa Takpigani Akoina Pizariba Kutong Saba Singa to Clear Basic Concepts Easy Memory Tricks Regular Test Series PYQ Analysis Mock Test na Singmani Loina Matic Sani Equip Oiraba Smart Classroom Facilities Pizari Mars ki Tang Kunamadi April ki Tang Ahumdigi Class si matang sina haujaragani thuna lakpidun mingsan biu akupa modor gi damak Priyas Nit Biology Sangai Pro FCI rota lakpidun amadi aikoi gi contact number 7005534385 natraga 7005376151 na pau phobiro makasa tarak poi na to papaw mana combined team na kokina saba bunker sing thugai khre ngaseyu kangpokpi police amadi CRPF ki apun mati mama na kangpokpi Koki Village volunteers in the Sadhanu Leramba bunker sing to Gai Creadi, Ningsing Bay Narang Impal is Kisagol Mang Police Station Gimanung Sana Lady Bakong Mamaru Lepamlenda, Koki sing the Singtaki no make up Selakibagi Tau Tokraba Matung, Asigumba, Kongtang Sid local Kibini. Adu attendant na sumna miyam na thamjaram ge house ko ina di miyam paus matang sa lusinjar ge mas makata bana wabden miyam pu ngai minase national sige mekedi gi miyang mafam da makata na thamjari makata wabdet miyam pu ngai minase